प्लेन अमा पाइखरगा मांगखिबा काइखिबा समुद्रदा तासिनखिबा प्लेन काइरगा मदुदगी तारकलगा हिंगहौबा प्लेन द भूत थेंगनबा असिगुम वारी यामना लेख्रे हिस्ट्री असिदा मिस्टीरियसली प्लेन मांगखिबा कयागी लिखुन यामना कन्ना थीजलब तुंगदा पुथोकपसु लेख्रे अदुगा प्लेन खरा मांगखिबा के रियल रीजन ngasi su khangdana laibi yauri madugi manungda amani hairi ngasi gi wari matek ase paikhrabagi 35 years matungda nongma landing tawrabani aduga maduda tonglakpa passenger sing loina saru ngaktagi ngakta oiba aduga plane thaurakliba adusu saru ngaktagi oiramba thajabada wakraba wari amani adubu ngasi su yam discuss tawnari achumbo oibagi record lai asini Santiago Cover Flight 513 ase September 4, 1954 da 88 passenger plus 4 crew member Puraga West Germany ki agenda ki paidura lakhibani aduga maduda tongkhiba mising icham jamba passenger ngaktari aduga flight aduda cargo ki oiba pot chei su thoini yaudi aduga plane ase 18 hours ki matungda Brazil da thonglabagi wari ase weekly world news 1989 da ponglakpadagi sandurakpani plane amar paikhraga mangkhiba aduga saru ngakta puraga 36 years matungda landing tawraki sini wari ase achumbani chumdabani haibasida chayat na yamna lai anyway Karigumba boot na sana balila oirabadi chungani haibasida chingnadi makoida power lai tawbangami boot means jin plane ado pairakre aduga Atlantic Ocean samlingai tanjada radar dagi contact tatkre plane mangre thiba phangkidre Atlantic Ocean da mangkibani na mapamruda salaga thiba yaba thiki adu phangkidre tungdadi phangmandrabada search operation su lepkre chahi ani matungdadi haibadi 1956 da Santiago Airlines je business pharakta duna close tawkhre sini matam hauki chahi kuntra manga kuntra taruki matungda noma matam sangna service da lairakpa manba plane ama Brazil gi Porto Alegre kauba airport mathakta paidra thunglaki madu 1989 ki 12 October dane unauthorized plane ni control tower da landing tawge su haidi plane ase target tawri amarom the control room na plane aduge pilot aduga contact tawge laknei adubu response pirakte ngayak matung da plane ado runway amada phajana landing tawrare plane adu ubada kaisu tawdriba engine ka okay oibagi mong ne plane aduga paw amata phawna bangam drabada karino oirise khanna check tawbagi damak security khara yengna ba check tawna ba chathanki plane manakta thunglaga kawila mitade adudagi makoina thong hanglagi yonglubadadi kibagi aroiba thakti yauki thaktak niknaki lepa ngamkhide mafamda makoina uki plane adugi manungda passenger marphu nipan ka crew member mari makoi loina sarugi saru ngakta seat belt na laksillaga phambagi mongda leiramba thingnaki makoina amok cockpit ta thong hangduri yenglubada cab Miguel Victor Kari kauba adusu saru polang oina cockpit ta phamlaga control gi mongda plane adu phamlamba thengnaki masidagi hash masidi monga mani bera ni khanna makoina airport authority duna police sepai kaunari tanjada plane ase amuk pai dra chatkre adagi ngasi pau halakhidre siri wari ase kharana thajade asumna oibe yai asumna oibe yadi khanba kanglup na thajadraba sukai di aduga paranormal activity na haibadi jin amasung ghost sing na tawbu oiramgani khanba singna wari asibu thajai Maramaduna asigumba wari kaya prithibi asida laikri aduga masi oiroi haibasu yade maramdi akhoi taibangdasu ngasi tamnabi ka haiba wari sikaya lai tamnabi na ngasai gi mi ama hatkhiba adugi same system da mi adugi saktam utpa aduga tawkhiba mong du law khungwa kaya soi khoina uba yai aduna hairibu wari ase Santiago plane gi wari ase achumbani haina ngasi su thajanari adongi mot karino khangde aidi thajai mase so thanks for watching